ꯀꯩꯅꯣꯁꯤ ꯍꯤꯗꯥꯛ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯝ ꯁꯦꯜꯁꯤ ꯑꯣꯏꯒꯗꯣꯏꯅꯦꯕ ꯁꯤꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏ 20th ꯁꯦꯟꯆꯨꯔꯤꯗ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯦꯅꯤ ꯄꯤꯄꯜꯁ ꯀꯩꯗꯧꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤ ꯑꯌꯥꯝꯕ ꯃꯌꯥꯝ ꯁꯤꯒꯤ ꯀꯔꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯗ꯭ꯌꯨ ꯇꯨ ꯗ ꯂꯦꯛ ꯑꯣꯐ ꯃꯦꯗꯤꯁꯤꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯗꯤꯁꯤꯟꯁꯤ ꯆꯞ ꯆꯥꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤ ꯄꯥꯛꯇꯛꯅꯅ ꯁꯤꯒꯤꯑꯕ ꯀꯔꯤ ꯅꯥꯔꯒ ꯀꯣꯂꯦꯔꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯀꯩꯗꯧꯒꯦ ꯃꯇꯝꯗ 21st ꯁꯦꯟꯆꯨꯔꯤꯁꯤꯗ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯥꯝꯅ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯗ꯭ꯌꯨ ꯇꯨ ꯗ ꯀꯩꯗꯧꯕ ꯀꯦꯃꯤꯀꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯣꯛꯁꯤꯛ ꯌꯥꯝ ꯄꯨꯊꯣꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯤꯅ ꯑꯅꯥꯕ ꯐꯣꯝ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯁꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕ ꯍꯥꯏꯔꯤꯕ ꯁꯤꯒꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯁ ꯃꯌꯥꯝ ꯑꯃꯅ ꯔꯤꯁꯔꯁ ꯇꯧꯔꯒ ꯄꯨꯊꯣꯛꯅꯔꯕ ꯌꯥꯅꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯔꯜꯗ ꯑꯩꯈꯣꯏꯒꯤ ꯌꯥꯅꯔꯕ ꯍꯤꯗꯥꯛ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯝ ꯁꯦꯜ ꯊꯦꯔꯥꯄꯤ ꯍꯥꯏꯕꯁꯦ ꯄꯥꯛꯇꯛꯅꯅ ꯑꯣꯜ ꯑꯣꯚꯔ ꯀꯟꯇ꯭ꯔꯤꯗ ꯍꯧꯖꯤꯛ ꯇꯧꯕ ꯍꯧꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯗꯤ ꯀꯩꯗꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯐꯥꯏꯇꯣꯂꯥꯏꯐ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯗꯛꯁꯦ 2017ꯗꯒꯤ ꯄꯨꯁꯤꯜꯂꯛꯑꯒ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯀꯥꯟꯅꯕ ꯐꯪꯍꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯗꯥꯏꯕꯤꯇꯤꯁ ꯅꯥꯕ ꯅꯣꯔꯃꯦꯜ ꯇꯥꯈꯤꯕ ꯏꯟꯁꯨꯂꯤꯟ ꯁꯤꯖꯤꯟꯅꯈꯤꯗꯕ ꯇꯦꯕ꯭ꯂꯦꯠ ꯁꯤꯖꯤꯟꯅꯈꯤꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯟꯖꯦꯛꯁꯟ ꯀꯥꯞꯈꯤꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯀꯦꯟꯁꯔꯗ ꯀꯩꯗꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯇꯥꯈꯤꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯁꯤꯗ ꯃꯃꯥ ꯃꯆꯥ ꯀꯥꯏꯅꯒꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯅꯧꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯆꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯖꯩ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯍꯥꯏꯔꯤꯕ ꯄꯤꯛꯏꯕ ꯌꯦꯡꯕꯤꯌꯨ ꯑꯁꯣꯝ ꯑꯁꯣꯝꯗ ꯑꯣꯏꯇꯥꯔꯗꯤ ꯀꯩ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯋꯨꯝ ꯀꯦꯟꯁꯔ ꯅꯥꯕ ꯋꯨꯝ ꯀꯦꯟꯁꯔ ꯅꯥꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯏꯇꯩꯃꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯎꯈꯣꯡ ꯇꯦꯟꯁꯤꯗ ꯉꯥꯔꯒ ꯃꯄꯤꯁꯤ ꯆꯔꯨꯝ ꯆꯔꯨꯝ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯀꯣꯛꯁꯤ ꯈꯨꯝꯃꯦ ꯑꯗ ꯀꯔꯤ ꯃꯔꯝꯒꯤ ꯃꯥꯁꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯈꯟꯕ ꯑꯗꯨꯒꯗꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯇꯨꯄꯤꯁꯦ ꯀꯣꯛꯈꯨꯝꯁꯤ ꯈꯨꯝꯕꯅꯦꯅ ꯑꯩꯈꯣꯏꯁꯨ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯂꯥꯁꯇꯗꯤ ꯀꯩꯗꯧꯕ ꯃꯇꯝꯗ ꯃꯥꯁꯤ ꯀꯦꯟꯁꯔ ꯄꯦꯁꯦꯟ ꯑꯣꯏꯔꯝꯕ ꯍꯥꯏꯇꯥꯔꯦ ꯀꯦꯟꯁꯔ ꯄꯦꯁꯦꯟ ꯑꯣꯏꯔꯝꯕ ꯀꯥꯟꯁꯤꯗ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯃꯥꯁꯤꯁꯨ ꯅꯨꯡꯇꯤꯒꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯤ ꯃꯩꯇꯩꯒꯤꯗꯤ ꯀꯩꯗꯧꯕ ꯃꯇꯝꯗ ꯁꯅꯥꯃꯍꯤꯁꯤ ꯆꯪꯉꯒ ꯍꯥꯏꯇꯥꯔꯦ ꯃꯥꯁꯤ ꯑꯗꯨꯝ ꯂꯥꯏꯁꯤꯗ ꯅꯤꯖꯕ ꯌꯥꯅꯦꯕ ꯑꯩꯁꯦ ꯑꯩꯒꯤ ꯄꯤꯛꯏꯕꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯆꯍꯤ 3 ꯈꯛꯇ ꯉꯥꯏꯔꯤꯕꯁꯦ ꯃꯁꯤ ꯊꯥꯗꯣꯛꯑꯝꯃꯒ ꯑꯩ ꯁꯤꯕ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯕ ꯀꯩꯅꯣꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯊꯃꯣꯏ ꯁꯣꯛꯅ ꯋꯥꯅ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯇꯤꯒꯤ ꯃꯄꯤ ꯇꯥꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯦꯡꯕꯤꯌꯨꯅꯦ ꯑꯁꯣꯝꯗ ꯑꯁꯣꯝꯅ ꯀꯔꯤꯒꯨꯝꯕ ꯁꯝ ꯑꯗꯩ ꯄꯤꯁꯨꯝ ꯌꯥꯎꯁꯤꯜꯂꯛꯇꯕ ꯇꯥꯔꯒꯗꯤ ꯑꯁꯣꯝꯅ ꯀꯔꯤꯒꯨꯝꯕ ꯃꯤꯡꯁꯦꯟ ꯃꯃꯥꯡꯗ ꯂꯦꯞꯄ ꯇꯥꯔꯗꯤ ꯀꯔꯤ ꯐꯥꯎꯕꯤꯒꯅꯤ ꯑꯝꯇ ꯈꯜꯂ ꯌꯦꯡꯕꯤꯌꯨꯅꯦ ꯃꯥꯁꯦ ꯃꯥꯅ ꯍꯥꯏ ꯅꯣꯡꯉꯥꯜꯂꯛꯏꯁꯦ ꯑꯩꯁꯦ ꯃꯪꯂ ꯇꯥꯏꯕꯪ ꯂꯥꯛꯑꯦ ꯃꯁꯥ ꯃꯊꯟꯇ ꯍꯪꯖꯩꯌꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯁꯦ ꯍꯤꯡꯒꯅꯤ ꯊꯥꯖꯗ꯭ꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛꯁꯦ ꯊꯦꯡꯅꯔꯒ ꯄꯤꯖꯈꯤꯕꯗꯩ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯕ ꯃꯇꯝꯗ ꯏꯇꯩꯃꯁꯦ ꯃꯁꯝ ꯃꯅꯥꯒ ꯐꯖꯅ ꯁꯥꯡꯉꯒ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯆꯍꯤ 3 ꯍꯦꯟꯒꯠꯂꯦ ꯍꯥꯏꯇꯥꯔꯦ ꯐꯦꯃꯤꯂꯤꯗꯣ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯤꯗꯥꯛꯁꯦ ꯄꯤꯖꯔꯨꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯐꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁ꯭ꯇꯦꯝ ꯁꯦꯜ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅ ꯔꯨꯠ ꯑꯣꯐ ꯗ ꯁꯦꯜꯁ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯤꯗ ꯁ꯭ꯇꯦꯝ ꯁꯦꯜ ꯍꯥꯏ ꯄꯣꯠꯁꯤ ꯔꯨꯠ ꯑꯣꯐ ꯗ ꯁꯦꯜꯁꯨ ꯍꯥꯏ ꯃꯥꯗꯔ ꯁꯦꯜꯁꯨ ꯍꯥꯏ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯁꯦ ꯗꯥꯏꯕꯤꯇꯤꯁ ꯈꯪꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯟꯁꯔ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯅꯥꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯕꯤꯡꯗ ꯑꯅꯝꯕꯅ ꯅꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯤꯕꯤꯡ ꯊꯤꯡ ꯉꯥꯛꯇꯅꯤ ꯑꯗꯨ ꯁꯥ ꯁꯟꯗꯗꯤ ꯅꯥꯗꯦ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯗꯤ ꯁꯥ ꯁꯟꯗꯤ ꯇꯦꯁ ꯇꯧꯗꯦ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯆꯨꯝꯃꯦꯀꯣ ꯇꯦꯁ ꯇꯧꯗ꯭ꯔꯗꯤ ꯃꯣꯏꯁꯨ ꯁꯤꯕ ꯇꯥꯗꯣꯏꯅꯦꯕ ꯁꯤꯗꯣꯏꯅꯦꯕ ꯅꯥꯔꯕꯅꯦꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯁꯥ ꯁꯟꯗꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯅꯥꯕ ꯌꯥꯝꯅ ꯀꯤꯔꯛꯈꯤꯗꯕ ꯑꯅꯥꯕꯁꯤꯡꯁꯦ ꯅꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯤ ꯅꯥꯏꯌꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯕꯤꯡ ꯁ꯭ꯇꯥꯏꯜ ꯁꯤ ꯌꯥꯝ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨꯅꯦ ꯍꯣꯔꯦꯟ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯔꯒ ꯍꯟꯈꯤꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯐꯥꯁ ꯐꯨꯗꯇ ꯆꯪꯁꯤꯜꯂꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤ ꯆꯥꯕꯤꯒꯅꯤ ꯃꯌꯥꯝꯁꯦ ꯆꯧꯒꯨꯝꯕ ꯕꯣꯔꯥꯒꯨꯝꯕ ꯆꯥꯔꯣꯏꯗ꯭ꯔꯣ ꯆꯥꯒꯅꯤꯀꯣ ꯑꯁꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯔꯦꯗꯤꯀꯜꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯃꯌꯥꯝ ꯑꯃ ꯆꯥꯔꯤ ꯍꯥꯏꯇꯥꯔꯦ ꯒ꯭ꯂꯨꯇꯦꯟ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯃꯌꯥꯝ ꯑꯃ ꯆꯥꯔꯤ ꯍꯥꯏꯇꯥꯔꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯦꯜꯅ ꯁꯥꯔꯛꯏꯕ ꯁꯦꯜꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯤ ꯔꯦꯗꯤꯀꯜꯁ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯕ ꯑꯩꯈꯣꯏ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯦ ꯁꯣꯟꯊꯍꯜꯂꯦ ꯑꯩꯈꯣꯏꯒꯤ ꯑꯦꯚ꯭ꯔꯤ ꯁꯦꯜꯁ ꯈꯨꯗꯤꯡꯃꯛꯇ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯦ ꯌꯥꯎꯔ ꯂꯩꯅꯦꯕ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯤ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯃꯥꯅ ꯇꯧꯕꯤꯔꯤꯁꯦ ꯅꯠꯇꯦꯕ ꯉꯁꯥꯏ ꯑꯦꯛꯁꯇꯦꯔꯤꯌꯔ ꯍꯥꯏꯕ ꯑꯃꯒ ꯏꯟꯇꯤꯔꯤꯌꯔ ꯍꯥꯏꯕ ꯑꯃꯒ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯤꯅ ꯀꯩꯗꯧꯒꯦ ꯑꯦꯛꯁꯇꯦꯔꯤꯌꯔꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯕꯦꯛꯇꯦꯔꯤꯌꯥꯒꯨꯝꯕ ꯚꯥꯏꯔꯁꯀꯨꯝꯕ ꯂꯥꯛꯄꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯂꯣꯏꯅ ꯉꯥꯛꯊꯣꯛꯄꯤ ꯍꯥꯏꯕꯗ ꯑꯗ ꯏꯟꯇꯤꯔꯤꯌꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯅ ꯀꯩꯗꯧꯒꯦ ꯃꯇꯝ
ꯁꯦꯜꯁꯤꯒꯤ ꯃꯥꯒꯤ ꯁꯔꯥꯎꯟꯗꯤꯡꯁꯦ ꯀ꯭ꯂꯤꯟ ꯇꯧꯕꯤꯌꯦꯕ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯦꯇꯦꯛ ꯇꯧꯔꯤꯁꯤ ꯀꯩꯗꯧꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯦ ꯁꯣꯜꯊꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯅꯥꯕ ꯃꯌꯥꯝ ꯅꯥꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯣꯏꯁꯤ ꯀꯩꯗꯧꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯟꯁ ꯀꯤꯌꯔ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯝ ꯁꯦꯜꯁꯦ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯁ꯭ꯇꯦꯝ ꯁꯦꯜꯅꯦꯕ ꯁ꯭ꯇꯦꯝ ꯁꯦꯜ ꯑꯩꯈꯣꯏ ꯁꯤꯗ ꯁ꯭ꯇꯦꯝ ꯁꯦꯜꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯤꯚꯔꯒꯤ ꯁꯦꯜ ꯑꯗꯩ ꯃꯁꯜ ꯁꯦꯜ ꯅꯔꯚ ꯁꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯕ꯭ꯂꯗ ꯁꯦꯜ ꯁꯤꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯜ ꯁꯦꯜꯁꯤꯡꯁꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯔꯤꯕ ꯇꯤꯁꯨ ꯑꯣꯔꯒꯥꯟ ꯁꯥꯒꯠꯂꯛꯏꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯥꯔꯛꯏꯁꯦ ꯁꯦꯜꯁꯤꯡꯁꯦ ꯂꯣꯏ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯦꯗꯤꯀꯦꯜꯒꯤ ꯇꯥꯝꯗ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯅꯥꯕꯁꯤ ꯃꯃꯤꯡ ꯊꯣꯟꯖꯕ ꯋꯥꯅꯦꯕ ꯇꯁꯦꯡꯕꯗꯤ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯊꯛꯏꯕ ꯆꯤꯟꯖꯥꯛ ꯃꯌꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯣꯂꯨꯇꯦꯟ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯉꯣꯟꯗ ꯊꯥꯗꯣꯔꯛꯏꯕ ꯔꯦꯗꯤꯌꯦꯁꯟꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯁꯦ ꯁꯤꯁꯨ ꯁꯦꯜꯁꯦ ꯐꯖꯅ ꯌꯥꯝ ꯗꯦꯃꯦꯖ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯦꯜꯁ ꯂꯣꯏꯅ ꯑꯦꯇꯦꯛ ꯇꯧꯕꯅꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯇꯥꯏ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯅ ꯀꯩꯅ ꯄꯤꯔꯤꯕ ꯃꯦꯗꯤꯀꯦꯁꯟ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯌꯥꯝꯁꯤꯅ ꯑꯅꯥꯕꯁꯤꯡꯁꯤꯗꯤ ꯇꯣꯇꯦꯂꯤ ꯂꯣꯏ ꯀꯤꯌꯣꯔ ꯇꯧꯕꯗꯤ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯃꯥꯅ ꯀꯩꯗꯧꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤ ꯍꯥꯏꯇꯥꯔꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯗꯥꯏꯕꯤꯇꯤꯁ ꯍꯥꯏꯔꯁꯤ ꯗꯥꯏꯕꯤꯇꯤꯁ ꯍꯥꯏꯔꯤꯕ ꯑꯅꯥꯕꯁꯤ ꯑꯩꯈꯣꯏ ꯀꯤꯌꯣꯔ ꯇꯧꯕ ꯉꯝꯗꯦꯕ ꯃꯥꯗꯤ ꯀꯟꯇ꯭ꯔꯣल ꯇꯧꯒꯗꯣꯏꯅꯦꯕ ꯁꯤꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯁꯨꯂꯤꯟ ꯄꯨꯊꯣꯛꯏꯁꯤꯁꯨ ꯑꯩꯈꯣꯏ ꯕꯤꯇꯥ ꯁꯦꯜ ꯀꯩꯗ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁꯦꯜ ꯁꯤꯕꯗꯒꯤ ꯃꯥꯒꯤ ꯏꯟꯁꯨꯂꯤꯟ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯍꯥꯏꯇꯥꯔे ꯑꯗꯨ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯦꯜꯁꯦ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕ ꯁꯦꯜꯁꯦ ꯍꯦꯟꯒꯠꯍꯟꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯆꯥꯕꯗ ꯊꯛꯄꯗ ꯌꯥꯎꯈꯤꯕ ꯃꯌꯥꯝꯁꯦ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯟꯁ ꯀꯤꯌꯔ ꯍꯥꯏꯁꯤꯗ ꯑꯣꯟꯂꯤ ꯑꯩꯈꯣꯏ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯦꯜꯁꯦ ꯔꯤꯄꯤꯌꯔ ꯅꯠꯇꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯌꯥꯎꯔꯝꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯝ ꯁꯦꯜꯁꯦ ꯑꯩꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤꯁꯦ ꯁ꯭ꯇꯦꯝ ꯁꯦꯜ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯦꯝꯕ꯭ꯔꯣꯅꯤꯀꯜ ꯀꯣꯠꯇꯒꯤ ꯂꯧꯊꯣꯛꯄ ꯂꯥꯏꯐ ꯁꯦꯜ ꯄ꯭ꯔꯤꯖꯔꯞ ꯇꯧꯕꯁꯦ ꯃꯌꯥꯝ ꯂꯥꯏꯐ ꯁꯦꯜ ꯄ꯭ꯔꯤꯖꯔꯞ ꯇꯧꯕꯁꯦ ꯑꯁꯤꯒꯤ ꯅꯣꯂꯦꯖꯁꯦ ꯑꯗꯨꯝ ꯂꯩꯕꯤꯔꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯂꯥꯏꯐ ꯁꯦꯜꯁꯦ ꯄ꯭ꯔꯤꯖꯔꯞ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯗꯤꯖꯤꯁ ꯅꯥꯔꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯄꯣꯠꯁꯦ ꯃꯁꯤꯁꯤ ꯂꯧꯊꯣꯛꯑꯒ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯏꯟꯖꯦꯛꯁꯟ ꯀꯩꯅꯣ ꯀꯥꯞꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯥꯒꯤ ꯁꯤꯔꯝꯃꯤꯕ ꯁꯦꯜꯁꯤꯡꯁꯦ ꯐꯒꯠꯍꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯁꯤꯅ ꯍ꯭ꯌꯨꯃꯦꯟꯗꯩ ꯂꯧꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯕꯣꯟ ꯃꯦꯔꯣꯗꯩ ꯂꯧꯊꯣꯛꯑꯒ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯔꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯇꯣꯛꯁꯤꯛꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯒꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯔꯤꯕ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯝ ꯁꯦꯜꯁꯤꯅꯗꯤ ꯇꯣꯛꯁꯤꯛꯁꯤꯡꯁꯤ ꯂꯧꯊꯣꯛꯄ ꯉꯝꯗꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯇꯣꯛꯁꯤꯛꯁꯤꯡꯁꯤ ꯂꯧꯊꯣꯛꯄ ꯉꯝꯗꯦꯕ ꯑꯗꯨꯕꯨ ꯁꯦꯜꯁꯦ ꯔꯤꯖꯦꯅꯦꯔꯦꯠ ꯇꯧꯕ ꯑꯗꯒꯤ ꯁꯦꯜꯁꯦ ꯔꯤꯄꯤꯌꯔ ꯇꯧꯕꯗꯤ ꯉꯝꯃꯦꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯀꯩꯗꯧꯕ ꯃꯇꯝꯗ ꯇꯣꯛꯁꯤꯛꯁꯤꯡꯁꯦ ꯃꯁꯤ ꯅꯝꯕꯔ ꯋꯥꯟꯗ ꯂꯧꯊꯣꯛꯄ ꯑꯃ ꯆꯪꯉꯦꯕ ꯑꯗꯨ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟꯗꯒꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯔꯤꯕ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯝ ꯁꯦꯜꯁꯤꯅꯗꯤ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯧꯊꯣꯛꯄꯗꯤ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯝ ꯁꯦꯜꯁꯤꯗꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯗꯤꯇꯣꯛꯁꯤꯐꯥꯏ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯇꯣꯛꯁꯤꯛꯁꯦ ꯐꯖꯅ ꯂꯧꯊꯣꯛꯄ ꯉꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯎꯍꯩꯗꯒꯤ ꯁꯥꯕ ꯄꯣꯠ ꯑꯃ ꯑꯣꯏ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯎꯍꯩꯗꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯎꯍꯩꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯔꯦꯗꯤꯀꯜꯁ ꯐꯖꯅ ꯂꯧꯊꯣꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯥꯎꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯦꯁꯦꯟꯁ ꯀꯤꯌꯔꯁꯤꯗ ꯌꯥꯎꯔꯤꯁꯦ 11 ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯅꯦ ꯍꯥꯏꯇꯥꯔꯦ ꯃꯆꯜ 11ꯅꯦ ꯍꯥꯏꯇꯥꯔꯦ ꯃꯆꯜ 11ꯁꯦ ꯁꯤꯁꯤꯗ ꯊꯣꯡꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯗ ꯂꯩꯔꯤꯕ ꯑꯅꯥꯕꯁꯦ ꯂꯤꯠꯄ ꯁꯨꯡꯉꯝ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯩꯗ ꯑꯗꯨꯅ ꯅꯝꯕꯔ ꯋꯥꯟꯗ ꯃꯥꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯁꯤ ꯑꯦꯄꯜ ꯁ꯭ꯇꯦꯝ ꯁꯦꯜ ꯂꯩꯔꯦ ꯑꯗꯒꯤ ꯒ꯭ꯔꯦꯞ ꯁ꯭ꯇꯦꯝ ꯁꯦꯜ ꯂꯩꯔꯦ ꯑꯗꯒꯤ ꯒ꯭ꯌꯥꯁꯣꯂꯣꯗꯤꯟ ꯂꯩꯔꯦ ꯑꯗꯩ ꯑꯦꯁꯇꯥꯖꯤꯟꯊꯤꯟ ꯂꯩꯔꯦ ꯀꯣ ꯑꯗꯒꯤ ꯂꯤꯆꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯤꯆꯤꯒ ꯆꯥꯅꯕꯗꯣ ꯑꯗꯨꯝ ꯈꯪꯕꯤꯌꯦꯀꯣ ꯂꯤꯆꯤ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯍꯥꯏꯗ꯭ꯔꯣꯂꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯆꯣꯔꯐꯣꯟꯗꯒꯤ ꯂꯧꯊꯣꯛꯄ ꯊꯥꯎ ꯍꯥꯏꯇꯥꯔꯦ ꯁꯤꯕꯛꯊ꯭ꯔꯣꯟꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯝꯄꯅꯤꯗ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕꯁꯤ ꯄ꯭ꯔꯗꯛ ꯑꯃ ꯑꯣꯏꯅ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯆꯜ ꯍꯤꯗꯥꯛꯁꯤꯗ ꯌꯥꯎꯖꯔꯤꯅꯦ ꯍꯥꯏꯔꯤꯕ ꯃꯆꯜ 11ꯁꯦ ꯁꯤꯕꯛꯊ꯭ꯔꯣꯟ ꯍꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯄꯔꯇꯦꯟꯁꯟ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯂꯦꯁꯇ꯭ꯔꯣꯜꯁꯦ ꯃꯥꯅ ꯐꯖꯅ ꯕꯦꯂꯦꯟꯁ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯁꯤꯗ ꯁꯤꯕꯛꯊ꯭ꯔꯣꯟꯁꯦ ꯑꯇꯣꯞꯄ ꯀꯝꯄꯅꯤꯗꯗꯤ ꯃꯥꯗꯤ ꯄ꯭ꯔꯗꯛ ꯑꯃ ꯑꯣꯏꯅ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯗꯁꯨ ꯌꯥꯎꯏ ꯇꯧꯕꯇꯕꯨ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯁꯤꯕꯛꯊ꯭ꯔꯣꯟꯁꯦ ꯑꯩꯈꯣꯏꯅꯗꯤ ꯊꯧꯑꯣꯏꯗꯦ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯝ ꯁꯦꯜ ꯌꯥꯎꯕ ꯂꯣꯏ ꯌꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯄꯣꯠꯁꯦ ꯃꯩꯗ ꯑꯗꯒꯤ ꯑꯃꯨꯛ ꯁꯥꯏꯕꯦꯔꯤ ꯌꯥꯎꯔꯤ ꯑꯦꯁꯦꯂꯣꯔꯥ ꯌꯥꯎꯔꯤ ꯀꯃꯨ ꯌꯥꯎꯔꯤ ꯑꯗꯒꯤ ꯃꯤꯛꯁ ꯑꯗꯒꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯀꯃꯨꯒꯁꯦ
ꯁꯤ ꯀꯥꯟꯅꯕꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯝ ꯁꯦꯜꯁꯨ ꯆꯥꯔꯒꯗꯤ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯤꯒꯦ ꯍꯥꯏꯇꯥꯔꯦ ꯀꯩꯗꯧꯕꯒꯤ ꯃꯇꯝꯗ ꯀꯪꯕ ꯍꯥꯏꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯊꯣꯛꯄ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯕ꯭ꯂꯗ ꯁꯔꯀꯨꯂꯦꯁꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯕꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯦꯟꯁꯇ꯭ꯔꯨꯑꯦꯁꯟ ꯁꯥꯏꯀꯜꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯝ ꯁꯦꯜꯁꯤꯕꯨ ꯆꯥꯔꯒꯗꯤ ꯐꯩꯌꯦ ꯍꯥꯏꯔꯤꯁꯦ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯃꯆꯜꯗ ꯂꯤꯊꯣꯛꯄ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯌꯥꯎꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯤꯛꯁ ꯕꯦꯔꯤꯁ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯆꯜ 12ꯁꯦ ꯃꯁꯤꯁꯤꯅ ꯀꯣꯝꯄꯦꯛ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛ ꯁꯦꯠꯇ ꯌꯥꯎꯔꯛꯏꯅꯦ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯗ ꯑꯩꯈꯣꯏꯅ ꯆꯥꯕ ꯃꯇꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯄꯣꯠ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯑꯦꯁꯦꯟꯁꯤꯌꯦꯜ ꯀꯥꯟꯅꯕꯁꯦ ꯀꯩꯗꯧꯒꯤ ꯃꯇꯝꯗ ꯅꯝꯕꯔ 1ꯗ ꯃꯥꯅ ꯇꯧꯒꯗꯕꯁꯦ ꯁꯤ ꯐꯖꯅ ꯂꯧꯊꯣꯛꯄꯤ ꯍꯥꯏꯇꯥꯔꯦ ꯇꯣꯛꯁꯤꯛꯁꯦ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨꯅꯦ ꯅꯨꯄꯥꯁꯤꯡꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯨꯄꯤꯁꯤꯡ ꯁꯥꯎꯔꯦ ꯌꯨ ꯊꯛꯑꯦꯒ ꯑꯗꯨ ꯇꯧꯋꯦ ꯀꯥꯏ ꯅꯨꯄꯤꯁꯤꯡꯁꯨ ꯅꯣꯡꯃꯗ ꯀ꯭ꯋꯥ ꯃꯇꯞ ꯀꯌꯥ ꯆꯥꯕꯤꯒꯦ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯕꯦꯁꯀꯣ ꯌꯥꯎꯕꯤꯔꯤꯁꯦ ꯍꯥ ꯀ꯭ꯋꯥ ꯃꯇꯞ ꯀꯌꯥ ꯆꯥꯕꯤꯒꯦꯕ ꯍꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯊꯣꯝꯖꯤꯜꯂꯤꯕ ꯇꯣꯛꯁꯤꯁꯤꯗꯤ ꯑꯅꯩꯕꯤꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯁꯔ ꯅꯥꯕꯁꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯦ ꯅꯨꯄꯤꯅꯁꯨ ꯑꯅꯝꯕꯅ ꯍꯦꯟꯕꯅꯦ ꯍꯥꯏꯇꯥꯔꯦ ꯀ꯭ꯋꯥ ꯆꯥꯕꯒꯤ ꯆꯥꯡꯁꯦ ꯅꯨꯄꯤꯅ ꯍꯦꯜꯂꯦ ꯁꯤꯗ ꯃꯊꯥ ꯁꯥꯔꯁꯨ ꯆꯥꯏ ꯀꯣ ꯑꯗꯒꯤ ꯍꯦꯛ ꯑꯌꯨꯛ ꯌꯥꯍꯧꯕꯒ ꯆꯥ ꯊꯛꯇꯕꯗ ꯅꯨꯄꯤ ꯈꯔ ꯑꯃꯗꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯀ꯭ꯋꯥꯅ ꯇꯧꯕ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯍꯛꯆꯥꯡ ꯌꯥꯝ ꯐꯠꯇꯕ ꯇꯣꯛꯁꯤꯛ ꯌꯥꯝ ꯊꯥꯖꯤꯜꯂꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯦꯁꯦꯟꯁꯤꯌꯦꯜ ꯑꯩꯈꯣꯏ ꯅꯣꯡꯃꯗ ꯁꯁꯦꯠ ꯑꯃꯁꯦ ꯗꯛ ꯑꯃ ꯎꯝꯒꯤ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯇꯣꯛꯁꯤꯛꯁꯤ ꯂꯧꯊꯣꯛꯄ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯀꯔꯥꯏꯗ ꯑꯣꯏꯕꯗꯨꯅ ꯑꯩꯈꯣꯏꯅ ꯇꯣꯏꯂꯦꯠ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯃꯇꯛ ꯇꯧꯔ ꯆꯠꯀꯅꯤ ꯑꯩꯈꯣꯏ ꯌꯨꯔꯤꯅꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯌꯥꯎꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯦꯠꯇ ꯁꯤꯒꯨꯝꯕ ꯐꯠꯇꯕꯁꯤꯡꯁꯦ ꯂꯣꯏ ꯄꯨꯊꯣꯛꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯄꯨꯊꯣꯛꯑꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯄꯣꯠꯂꯨꯝ ꯄꯨꯕꯗ ꯋꯥꯔꯝꯃꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯦꯡꯕꯤꯌꯨꯅꯦ ꯑꯁꯣꯝꯅ ꯀꯤꯂꯣꯃꯤꯇꯔ ꯑꯃꯁꯤ ꯑꯁꯣꯝꯗ 50 kg ꯊꯥꯡꯒꯠꯀꯦꯕ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯁꯣꯝꯁꯦ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯍꯥꯏꯗꯤ ꯑꯁꯣꯝꯗ ꯑꯔꯨꯝꯕ ꯄꯣꯠ ꯑꯃ ꯄꯨꯔ ꯆꯠꯂꯤꯕꯅꯦꯕ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯄꯣꯠꯂꯨꯝꯗꯣ ꯊꯥꯡꯊꯕ ꯇꯥꯔꯗꯤ ꯁꯣꯝꯗ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯤꯕ ꯐ꯭ꯔꯤ ꯔꯦꯗꯤꯀꯜꯁ ꯃꯌꯥꯝꯁꯤꯅ ꯀꯩꯗꯧꯕ ꯑꯩꯈꯣꯏꯒꯤ ꯁꯦꯜꯁꯤꯒꯤ ꯁꯔꯥꯎꯟꯗꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯆꯤꯟꯖꯥꯛꯁꯦ ꯐꯖꯅ ꯄꯤꯕ ꯉꯝꯗ꯭ꯔꯒ ꯃꯥꯒꯤ ꯍꯣꯔꯃꯣꯟꯁꯦ ꯐꯖꯅ ꯄꯨꯊꯣꯛꯄ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯗꯨꯅ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯟꯁꯤꯌꯦꯜꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯇꯣꯛꯁꯤꯛ ꯉꯁꯥꯏꯒꯤ ꯇꯨꯔꯤꯕ ꯄꯣꯠꯂꯨꯝꯗꯣ ꯂꯧꯊꯣꯛꯄꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯂꯧꯊꯣꯛꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜꯁꯤꯡꯁꯦ ꯉꯁꯥꯏ ꯍꯔꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯍꯔꯥꯎꯕꯃꯛꯇꯅꯁꯨ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯃꯆꯤꯟꯖꯥꯛ ꯑꯃꯁꯨ ꯄꯤꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯃꯆꯤꯟꯖꯥꯛꯇꯨꯁꯨ ꯀꯅꯥꯅ ꯄꯤꯒꯦ ꯃꯇꯝꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯝ ꯁꯦꯜꯁꯤ ꯌꯥꯎꯖꯔꯝꯕ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯗꯔꯀꯥꯔ ꯂꯩ ꯄ꯭ꯔꯗꯛꯇꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯜꯂꯣ check. ꯑꯗꯨꯅ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯁꯔꯥꯎꯟꯗꯤꯡꯁꯤꯗ ꯁ꯭ꯇꯛ ꯇꯧꯔ ꯂꯩꯔꯝꯃꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯐꯖꯅ ꯂꯧꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯉꯁꯥꯏ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯆꯤꯟꯖꯥꯛꯁꯤꯡꯁꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯝ ꯁꯦꯜꯁꯤꯅ ꯐꯖꯅ ꯄꯤꯕꯤꯕ ꯉꯝꯃꯦ ꯑꯁꯣꯝꯒꯤ ꯑꯣꯔꯊꯣꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯒꯥꯎꯠ ꯂꯩꯔꯤꯕ ꯑꯗꯒꯤ ꯗꯥꯏꯕꯤꯇꯤꯁ ꯑꯣꯏꯁꯅꯨ ꯀꯦꯟꯁꯔ ꯑꯣꯏꯁꯅꯨ ꯇꯣꯉꯥꯟꯕ ꯍꯥꯏꯔꯤꯕ ꯑꯅꯥꯕꯁꯤꯡꯁꯦ ꯍꯥꯏꯔꯤꯕ ꯄ꯭ꯔꯗꯛꯁꯤꯃ ꯆꯥꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏꯅ ꯀꯥꯟꯅꯕ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯄꯣꯠꯁꯤ ꯑꯩꯒꯤ ꯑꯣꯔꯒꯥꯟꯁꯤꯡꯁꯤꯗ ꯃꯥ ꯂꯣꯏ ꯁꯤꯟꯕ ꯊꯨꯡ ꯌꯧꯒꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯍꯤꯗꯥꯛꯁꯦ ꯇꯔꯥꯏ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯃꯣꯔꯅꯤꯡꯗꯒ ꯄꯤꯖꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯁ ꯍꯩꯅꯦ ꯆꯈꯥꯎ ꯁꯣꯛꯑꯣꯏꯗ꯭ꯔꯥ ꯀꯥꯏꯕ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯆꯈꯥꯎ ꯁꯣꯛꯄꯒꯤ ꯌꯥꯝꯅ ꯑꯦꯁꯤꯗꯤꯛ ꯑꯣꯏꯕ ꯄꯣꯠꯇꯨꯗꯤ ꯂꯧꯊꯣꯛꯈ꯭ꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯃꯣꯔꯅꯤꯡꯗ ꯕ꯭ꯔꯁ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯎꯝꯍꯜꯂꯦꯕ ꯀꯔꯤ ꯃꯔꯝꯒꯤꯅ ꯑꯦꯕꯖꯣꯔꯞꯁꯟ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯦꯕꯖꯣꯔꯞꯁꯟꯁꯦ ꯑꯩꯈꯣꯏꯅ ꯂꯩ ꯃꯈꯥꯁꯤꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯁꯥꯏꯅꯕꯜ ꯒ꯭ꯂꯥꯟꯁꯦ ꯊꯝꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯖꯔꯤ ꯆꯤꯡꯁꯤꯜꯍꯜꯂ ꯍꯥꯏꯇꯥꯔꯦ ꯆꯤꯡꯁꯤꯜꯍꯜꯂꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯣꯜ ꯑꯣꯔꯒꯥꯟꯁꯤꯗ ꯃꯥꯅ ꯂꯣꯏꯅ ꯁꯤꯟꯕ ꯊꯨꯡꯅ ꯌꯧꯍꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯄꯣꯠꯁꯦ ꯁꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯥꯕꯒꯤ ꯅꯤꯌꯣꯝꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯒꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯗꯣ ꯐꯖꯅ ꯏꯟꯁꯇ꯭ꯔꯛꯁꯟꯗꯣ ꯐꯖꯅ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯁꯥꯗꯗꯤ ꯅꯨꯡꯉꯥꯏꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯉꯥꯏꯌꯦ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯤꯁꯦ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯥꯏꯊꯣꯡꯗ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯃꯤꯁꯦ ꯄ꯭ꯔꯗꯛ ꯂꯧꯕ ꯃꯇꯝꯗ ꯐꯣꯇꯣ ꯀꯥꯞꯄꯤꯁꯦ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇꯒ ꯊꯥꯒꯠꯄ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯦꯡꯉꯤꯅꯦꯕ
hiyeng ma se kyam achum ngang ni ngang thang gi ni nai ta yeng thoi nai ta swana ma hing da thang le ho du nai ta le ko tha ma sa ra kan si bo noi da sa ma tan ha chang ngai ta ma hing ti ko to gan me khang a ai da ni ma du ngai ta gi mai ma hing du ko yi da swai ta to ngang to ma sa da ma ngai de ho ni ai ta le ko na hai ba si gi product le single product na ai ko ga whole body loan treatment to wi ai ta si je ke do ma tan hojik ti atop company da phangi ba am sel du si ga di difference sida kari gi noi ma tan machan atop ba yaw da ba machan ma ma yaw ri ai ta adu na ni apoi sa se ta ni thoi koi re je ta sida company a chong ni phan ta koi ta ti po si ai ta ko si di amal tang sa ma tam da sang da tu ma ti yang kana phang ba aduna hai ba si ke essence care se ko stem cells ta ai di na ri e hai ra ko thau sa ta su to bi ga noi ta na da su sa to bi ta prevention is better than cure hai na ri ta ko na ti da ko section da rong to bi ga do le na gi ta ga ke do ma tam da dum leng ma tam da ma tak sang ga do ne ta ai na tha ma na da tha ni sa ma ta ko da le ni to sit sing do pa na lok thok ga ai ngai se pa na repair to bi ga do se ka do ba kan da adai hiyeng akoi na asi gi si nau tha ne ha ka si na da bai da ko hiyeng doctor ne yaro ge ko ma tam da ko gi daw gi ke ne luk chang gi ke ma yaw ri he ta si gong bai da ko si gong ma tam da ne akoi de he nu du sa ru sai to wi ge ha yaw ri ta na de ka na ko sa ba ta re adu kan di ka chang si adu kan yam nu ngai ga ni pha ga ni he ta ko akoi na si na prevention tong lo si ta ko da to ki ba ti yam da ka lai ga ni he ta phải cho nó vào thì chú wellness hay ta đấy thì chú coi cái diabetes control tổ bi chỉ đó hai là sinh phô sinh chế sa một tầm đó hay ta đấy chỉ là một tầm đó thì chú cái đó là một cái mong một cái balance diet không ngồi nãy ta đấy quá mong nó tem lên anh ấy xin là bị đâu vậy ta chỉ đó học sinh đó cả năm mai ăn lấy hay ta đấy chỉ đó teman-teman ba coi sudah chú ingredient 9 ingredient hay ta đấy học sinh đó coi cái allergy này ba coi cái học cái gì ba y để giàu ba coi mồ lốm thì mà tất cả các tay tay được cả coi học sinh mà tay mà đi phơi cái này quá à tụi học sinh mà tung đó thà mà kêu mà tầm đại trái quá mà sẽ học cái gì mà hậu đề y để giàu ba mày cái đó ba coi cái mày fungus mà nó mày giàu đi hết trái fungus các sẽ coi nó mồ lốm nó mày fungus nó không ngon bữa nó hết trái only cái đó mồ lốm tay mà tầm mà thật sự relief hơn hết trái à tụi chỉ được suy hết trái mango fruit ko gi pasang da skin yu ba ada immune booster ba tongan ba ko aso apan da yang tu ni healing kendo hungam ba hai ko ada ge antioxidant su yam wang yaw hai ko next ada ge genoderma su ti ko gi khang de ada ge ko gi asi ai nga sai da gi tu de hai genoderma snai ta ko allergic ba ko gi fungus se hasang da yaw ko fungus se phal lo ko ngam bai ti ju adagi mo micro tissue ko gi bot nen women da tu ana ba pi re hai ta re sida ko gi sida lupa tu sa ba kana re tu su sa ba kana re ta tu ma ti ga ta ko tissue dagi sida elderberry yawi next su do adagi black currant yawi ai mathang hai ta ko chi gi chi di ko ke na do bo da ko gi song gi da sing di phasna ta na ya ga ni hai ta re ai ti dan ke do su ga कोई raspberry यावे साइबेरियन जिनसेंग कोई तोंगान का कंपनी खरा ददी साइबेरियन जिनसेंग कोई टैबलेट खाई याव रही है सर हाई बसिंग कोई एनर्जी फसन पीबा अदगी ब्रांड की करी की फंक्शन बसने हेंगलन बाय जाए को हाई बसिंग पोस्ट कोई साइबेरियन जिनसेंग से तोंगान अखोई ना टैबलेट मा सारो दुआई जारे सिगी कोई फाइटोन वाल सा मतम दाई जाए को अदगी मति yang kana फंगन ये जाए सिसु मा से कोई हक्सांगी दा काले पोसिंग के अदगी मति yang पीबी बाय जाए सिदा adagi sour chili yawi ko adai koi gi sigi drumstick ko sigi drumstick kai tare moringa kai na ba sisu haksang da to mati yam kai ne sisu hai tare ko ulcer gumba adagi kidney da leiba stone gumba sisu dum yam na kana phang ngai tare ko body grass powder सिगिसे मायाम नदे याम मिराई ली बाइता थकपद नम थिएगा अदु त होएगा है बाइता रे को
ꯇꯧꯕꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯐꯕ ꯄꯣꯠ ꯑꯃ ꯑꯣꯏ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡꯐꯥꯏ ꯀꯥꯏꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯗ ꯄꯨꯡꯐꯥꯏ ꯀꯥꯏꯅꯕꯗꯣ ꯇꯥꯕꯤꯔꯦꯀꯣ ꯄꯨꯡꯐꯥꯏꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯁꯨꯒꯥꯏꯔꯒ ꯃꯍꯤ ꯂꯧꯔ ꯊꯛꯏ ꯍꯥꯏꯇꯥꯔꯦꯀꯣ ꯍꯛꯆꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯀꯥꯟꯅ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯕꯥꯔꯂꯤ ꯒ꯭ꯔꯥꯁꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯡꯐꯥꯏ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯁꯤ ꯀꯩꯗꯧꯒꯤ ꯃꯇꯝꯗ ꯐꯥꯏꯕꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯌꯥꯎꯔꯤꯁꯦ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯚꯦꯖꯤꯇꯦꯕꯜꯒꯤ ꯁꯔꯨꯛ ꯌꯥꯎꯔꯦ ꯋꯥꯇꯔꯒꯤ ꯁꯔꯨꯛ ꯌꯥꯎꯔꯦ ꯑꯗꯒꯤ ꯐ꯭ꯔꯨꯏꯠꯀꯤ ꯁꯔꯨꯛ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯕꯥꯔꯂꯤ ꯒ꯭ꯔꯥꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯟꯅꯕꯁꯦ ꯃꯦꯟ ꯑꯣꯏꯅ ꯀꯩꯗꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯤꯠꯅꯤꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯀꯥꯟꯅꯕ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯂꯤꯚꯔꯗꯁꯨ ꯀꯥꯟꯅꯕ ꯌꯥꯝ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯕꯥꯔꯂꯤ ꯒ꯭ꯔꯥꯁꯁꯦ ꯁꯤ ꯊꯛꯄ ꯃꯇꯝꯗ ꯆꯈꯥꯎ ꯁꯣꯛꯄ ꯈꯣꯠꯄꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯐꯒꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯍꯥꯝꯕꯗ ꯆꯤꯛꯄ ꯂꯩꯌꯦꯅꯀꯣ ꯑꯗꯨꯒꯨꯝꯕꯁꯨ ꯑꯁꯤ ꯊꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯀꯥꯟꯅꯒꯅꯦꯕ ꯁꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯀꯥꯟꯅꯕ ꯑꯗꯒꯤ ꯗꯥꯏꯕꯤꯇꯤꯁꯇ ꯈꯪꯗꯦ ꯑꯗꯒꯤ ꯑꯊꯥꯏꯇꯤꯁꯇ ꯈꯪꯗꯦ ꯑꯩꯈꯣꯏ ꯒꯥꯎꯠꯀ ꯂꯥꯏꯁꯦ ꯌꯨꯔꯤꯛ ꯑꯦꯁꯤड ꯋꯥꯡꯉꯛꯄꯗꯩꯅ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯑꯦꯁꯤꯗꯁꯤꯡꯁꯤꯁꯨ ꯃꯥꯅ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯋꯥꯡꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯁꯦ ꯅꯨꯡꯇꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯆꯦꯠ ꯑꯃꯃꯝꯇꯪ ꯊꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯁꯣꯝꯅ ꯁꯤꯖꯤꯟꯅꯕꯤꯕ ꯃꯇꯝꯗ ꯍꯛꯆꯥꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯔꯨꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯕꯥꯔꯂꯤ ꯒ꯭ꯔꯥꯁ ꯄꯥꯎꯗꯔ ꯊꯛꯄ ꯃꯇꯝꯗ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯅꯨꯡ ꯂꯩꯕ ꯍꯥꯏꯅ ꯀꯤꯗꯅꯤꯗ ꯂꯩꯕ ꯅꯨꯡ ꯂꯩꯔꯤꯁꯤ ꯀꯩꯗꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯦꯀꯣ ꯍꯟꯗꯛ ꯆꯍꯤꯁꯤ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯀꯩꯗꯧꯕ ꯑꯩ ꯅꯨꯡꯗ ꯁꯧꯒꯠꯂꯝꯃꯦꯅꯦ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯂꯦꯜꯂ ꯂꯧꯊꯣꯛꯑꯦ ꯃꯊꯪ ꯆꯍꯤꯗ ꯀꯩꯗꯧꯕ ꯅꯨꯡꯇꯤꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯟꯕꯒꯤ ꯀꯜꯆꯔ ꯑꯃꯁꯨ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯩꯗꯧꯕ ꯂꯦꯟꯕꯗꯗꯤ ꯌꯥꯝ ꯍꯔꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯁꯣꯝꯅ ꯇꯧꯒꯗꯕ ꯑꯦꯛꯁꯔꯁꯥꯏꯖ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯔꯁꯥꯏꯖꯁꯤ ꯑꯩꯈꯣꯏ ꯆꯣꯡꯐꯟꯕꯗ ꯅꯠꯇꯦ ꯇꯧꯒꯗꯕ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯛꯀꯗꯕ ꯏꯁꯤꯡ ꯆꯥꯒꯗꯕ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯍꯩ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯨꯝꯕꯁꯤ ꯌꯥꯝꯅ ꯇꯧꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯊꯛꯄꯗ ꯁꯤ ꯐꯕꯤ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛꯇ ꯆꯥꯕ ꯃꯇꯝꯗ ꯏꯁꯤꯡ ꯂꯤꯇꯔ 2 ꯃꯈꯥꯏ ꯊꯛꯄꯤꯌꯨ 3 ꯊꯛꯄꯤꯌꯨ ꯑꯩꯗꯤ ꯍꯩꯅꯗꯦ ꯀꯩ ꯍꯥꯏ ꯏꯁꯤꯡ ꯊꯛꯄꯁꯦ ꯍꯩꯅꯗꯕꯗꯤ ꯑꯗꯨꯝ ꯅꯥꯕꯗ ꯍꯩꯅꯕꯤ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯆꯨꯝꯃꯤꯀꯣ ꯑꯗꯨꯅ ꯅꯥꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛꯁꯦ ꯑꯃꯨꯛ ꯁꯦꯜ ꯇꯧꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯕꯥꯔꯂꯤ ꯒ꯭ꯔꯥꯁ ꯄꯥꯎꯗꯔꯁꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯀꯤꯗꯅꯤꯗ ꯌꯥꯎꯔꯤꯕ ꯐꯠꯇꯕꯁꯦ ꯐꯖꯅ ꯂꯧꯊꯣꯛꯄ ꯉꯝꯃꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯟ ꯐꯣꯝ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒ ꯐꯣꯝ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯦꯁꯤꯗꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯐꯖꯅ ꯂꯧꯊꯣꯛꯄ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯐꯥꯏꯕꯔꯒꯤ ꯁꯔꯨꯛꯁꯤ ꯌꯥꯝ ꯋꯥꯡꯅ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯀꯤꯗꯅꯤꯁꯦ ꯃꯥꯅ ꯐꯖꯅ ꯁꯦꯡꯗꯣꯛꯄꯤꯔꯀꯥꯟꯗ ꯀꯤꯗꯅꯤꯒꯤ ꯃꯊꯧꯁꯦ ꯍꯦꯟꯒꯠꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯂꯤꯚꯔꯗꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯂꯤꯚꯔꯁꯦ ꯑꯩꯈꯣꯏꯒꯤ 18 ꯑꯦꯃꯥꯏꯅꯣ ꯑꯦꯁꯤड ꯐꯪꯉꯦꯕ ꯁꯤ ꯕꯥꯔꯂꯤ ꯒ꯭ꯔꯥꯁꯇ ꯍꯥꯏꯔꯤꯕ 18 ꯑꯦꯃꯥꯏꯅꯣ ꯑꯦꯁꯤꯗꯁꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯤꯚꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯀꯥꯟꯅꯕ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯅꯥꯕ ꯑꯃ ꯂꯩꯔꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯅꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯝꯕꯤꯅꯦꯁꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯕꯥꯔꯂꯤꯅꯦ ꯑꯗꯒꯤ ꯅꯣꯚꯥꯅꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯝ ꯁꯦꯜꯁꯅꯦ ꯑꯍꯨꯝꯃꯛꯀ ꯊꯣꯝꯖꯤꯟꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯉꯥꯏꯍꯥꯛ ꯀꯨꯜꯂꯒ ꯂꯩꯔꯝꯕꯗꯣ ꯍꯧꯒꯠꯂꯒ ꯆꯠꯄ ꯌꯥꯎꯔꯝꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯗꯛꯁꯦ ꯚꯦꯔꯤ ꯋꯟꯗꯔꯐꯨꯜ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯁꯤ ꯄꯤꯖꯔꯨꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯗ ꯕꯣꯔ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯅ ꯄꯤꯕꯤꯔꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯀꯦꯟꯁꯔ ꯄꯦꯁꯦꯟꯗꯨ ꯈꯛꯀꯤ ꯅꯠꯇꯦ ꯋꯥꯔꯤꯁꯦ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯄꯦꯁꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯕꯦꯗꯇ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯃꯝꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛꯁꯤ ꯄꯤꯖꯕ ꯃꯇꯝꯗ ꯅꯥꯔꯤꯕ ꯃꯤꯗꯣ ꯄꯦꯀꯦꯠ ꯑꯃ ꯆꯥꯔꯒ ꯐꯒꯅꯤ ꯍꯥꯏꯕ ꯀꯟꯁꯦꯞꯇꯨꯗꯗꯤ ꯊꯝꯕꯤꯔꯝꯗꯕ ꯍꯥꯏꯇꯥꯔꯦ ꯀꯥꯟꯅꯕꯗꯤ ꯐꯪꯒꯅꯤ ꯇꯧꯕꯇꯕꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯊꯥ 3 ꯅꯠꯇ꯭ꯔꯒ 4 ꯅꯠꯇ꯭ꯔꯒ 5 ꯁꯨꯃꯥꯏꯅ ꯆꯥꯒꯗꯧꯕ ꯀꯣर्स ꯑꯃꯗꯤ ꯆꯥꯕꯤꯒꯗꯧꯕ ꯍꯥꯏꯇꯥꯔꯦ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯄꯦꯀꯦꯠ ꯑꯃꯈꯛꯇꯪ ꯆꯥꯔꯒ ꯑꯩ ꯐꯧꯋꯦꯗꯤ ꯌꯥꯔꯣꯏ ꯍꯥꯏꯇꯥꯔꯦ ꯗꯥꯏꯕꯦꯇꯤꯁ ꯅꯠꯇ꯭ꯔꯒ ꯀꯦꯟꯁꯔ ꯄꯦꯀꯦꯠ ꯑꯃꯈꯛꯇꯪ ꯆꯥꯔ ꯐꯒꯗ꯭ꯔꯅ ꯌꯥꯔꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯁꯤ ꯀꯩꯗꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯈꯤꯇꯪ ꯁꯥꯡꯅ ꯁꯤꯖꯤꯟꯅꯕꯒꯤ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯤꯗꯔꯁꯤꯡꯅ ꯆꯠꯄꯤꯕ ꯃꯇꯝꯗ ꯐꯖꯅ ꯒꯥꯏꯗ ꯇꯧꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯗꯨꯒ ꯏꯁꯤꯡ ꯊꯛꯄꯒꯤ ꯅꯤꯌꯣꯝ ꯐꯖꯅ ꯐꯣꯂꯣ ꯇꯧꯍꯟꯕꯤꯕ ꯁꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯑꯅꯥꯕ ꯐꯗ꯭ꯔꯤꯉꯩ ꯋꯥ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯍꯛꯆꯥꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯣꯏ ꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯂꯤꯗꯔ ꯃꯈꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯤꯡꯗꯕ ꯈꯨꯠ ꯑꯝꯇ ꯊꯥꯡꯒꯠꯄꯤꯌꯨ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯤꯡꯗꯕ ꯈꯨꯠ ꯑꯝꯇ ꯊꯥꯡꯒꯠꯄꯤꯌꯨ ꯍꯥꯏꯕ ꯑꯁꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧ ꯆꯤꯡꯊꯕꯤ ꯌꯥꯎꯋꯦꯀꯣ ꯍꯛꯆꯥꯡ ꯂꯣꯏ ꯐꯅꯤꯡꯉꯦꯀꯣ ꯍꯛꯆꯥꯡ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯅꯤ ꯍꯥꯏꯇꯥꯔꯦ ꯍꯛꯆꯥꯡꯕꯨ ꯐꯠꯇ ꯇꯥꯔꯒꯗꯤ
ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯃꯤꯕ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅꯦ ꯑꯗꯨꯅ ꯍꯛꯆꯥꯡ ꯐꯅ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯤ ꯐꯥꯏꯇꯣꯂꯥꯏꯠꯅ ꯄꯨꯊꯣꯛꯆꯔꯤꯕ ꯄ꯭ꯔꯗꯛ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯏꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯥꯕ ꯍꯥꯏꯕ ꯑꯗꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯂꯥꯛꯇꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯦꯟꯁꯔ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯁꯥꯊꯤꯔꯕꯅꯦ ꯌꯦꯡꯕꯤꯌꯨꯀꯣ ꯀꯦꯟꯁꯔꯁꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄꯒꯤ ꯀꯩꯅꯣ ꯑꯃꯗ ꯂꯩꯔꯕꯅꯦ ꯁꯤ ꯄꯣꯠꯁꯤꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯐꯕ ꯆꯤꯟꯖꯥꯛ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯊꯩꯁꯤꯡꯁꯤꯗ ꯌꯥꯎꯗ꯭ꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯗꯨꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯍꯤꯗꯥꯛ ꯆꯥꯊꯣꯛꯑꯒ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯖꯤꯟꯅꯔꯒ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯉꯥꯏꯐꯠꯇꯕꯁꯤꯡꯁꯦ ꯐꯖꯅ ꯁꯦꯡꯗꯣꯛꯍꯟꯕ ꯑꯗꯒꯤ नंबर 2 ꯗ ꯑꯩꯈꯣꯏꯒꯤ ꯁꯦꯜꯁꯤꯡꯁꯦ ꯔꯤꯄꯦꯌꯔ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯦꯟꯁꯔꯗꯒꯤ ꯑꯦꯟꯇꯤ ꯀꯦꯟꯁꯔ ꯑꯦꯟꯇꯤ ꯗꯥꯏꯕꯦꯇꯤꯁ ꯌꯥꯎꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯀꯦꯟꯁꯔ ꯅꯥꯔꯛꯇꯅꯕ ꯗꯥꯏꯕꯦꯇꯤꯁ ꯅꯥꯗꯅꯕ ꯌꯥꯎꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯅꯥꯒꯨꯝꯕꯅꯁꯨ ꯍꯪꯉꯛꯀꯅꯤ ꯁꯥꯔ ꯑꯩꯁꯦ ꯍꯟꯗꯛ ꯆꯥꯔꯦ ꯐꯔꯦ ꯑꯗꯨ ꯇꯥꯔꯒ ꯑꯩ ꯑꯃꯨꯛ ꯅꯥꯔꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯀꯩꯗꯧꯕ ꯃꯇꯝ ꯑꯁꯣꯝ ꯑꯁꯣꯝ ꯒꯥꯔꯤ ꯊꯧꯕꯤꯔꯝꯒꯅꯤꯀꯣ ꯑꯁꯣꯝꯅ ꯊꯧꯔꯤꯕ ꯒꯥꯔꯤꯁꯦ ꯂꯩꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁꯤꯡ ꯁꯦꯟꯇꯔꯗ ꯁꯨꯡꯄꯨ ꯄꯨꯁꯤꯟꯗꯕ ꯄꯨꯁꯤꯜꯂꯦꯀꯣ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯋꯥꯟꯁ ꯆꯥꯈꯤꯕꯁꯤꯅ ꯑꯗꯨꯝ ꯂꯥꯏꯐ ꯇꯥꯏꯝ ꯑꯣꯏꯅ ꯆꯠꯂꯣꯏꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯊꯦꯔꯥꯄꯤ ꯇꯧꯕꯤꯕ ꯃꯊꯧ ꯇꯥꯏ ꯇꯣꯛꯁꯤꯠꯁꯤꯡꯗꯨ ꯂꯧꯊꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯇꯣꯛꯁꯤꯠꯇꯨ ꯂꯧꯊꯣꯛꯇ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯅꯥꯕ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯧꯊꯣꯛꯑꯕ ꯑꯩꯈꯣꯏ ꯁꯦꯜꯁꯤꯡꯁꯦ ꯔꯤꯄꯦꯌꯔ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯀꯤꯔꯕ ꯃꯌꯥꯝꯅ ꯇꯨꯖꯨꯡꯉꯕ ꯂꯥꯏꯅꯥꯁꯤꯡꯗꯣ ꯑꯁꯣꯝ ꯑꯁꯣꯝꯗ ꯌꯧꯔꯛꯑꯣꯏ ꯁꯤꯗ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯦ ꯑꯃꯨꯛꯇꯪ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯗꯣ ꯑꯃꯨꯛꯇꯪ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯒ ꯑꯩ ꯍꯣꯁꯇ ꯁꯤꯟꯅꯖꯔꯒꯦ